거기 다시 아로이바 누미시다 내리바 영상부터 미션 찔레 또 가장 아무 타이밍 내려가니고 미친 머리시담 파이팅이 디말레 포스 그리노 하비데 마음 크라좀 보한저게 다리고 남 영민시 See, I'm going to take a road with me. This is Sangai festival here. Road with Mr. Aroiba, closing on the live. Me, I'm saying, I'm going to take the young head. Ariko. Sunda na coach ko lere babina lere situ somna ice ge mit start koribo mafam ne sina ko mai ne vi le jina tu ge stage tu ge morning ne tariko Sudah komoja, sonjo lere. Sina, biar lo sini angang cengki game tu kumur mana ko. Video mati kita ko, why sampai sana sini? Kau kali ni. Hossein le jeri mafam se koi Yangkok ta maya murti thambai tare ko sigi mong si mayam yangbio Yangkok ni ahak koina thambai tare ko to siram su lere hari bisigi mapu hai tare mapu ju unajage ninga pe habio dam ai Jotin Kumar kawa dege tasing namake de sigi lai je ga punina ba junior Gandhi namale magi wang e sing de okay akoi colleague oi ba aduna ai gi hek haibudo madu madi tang ngai jade ai de mayam na masa khangna ba lai ju oi ra bane mase ai de friend da kai da mayam ma chakre ma je rein da so mayam ju sawa ko photo gre sidi yaur murti sikari murti no si je akoi gi metai ni pi amagi pijon metai ni pi amagi saktam hai tare ado sida habi se unanga da habi ra kamai to masi ke ne fiber glass fiber do okay ge resin sina raga glass fiber sina glass fiber no mai 총기서 짬만 나버려 좀. 많이 짬만해. 많이 이거. 오케이. 아두디 뭐만 느끼 하고 해. 뭐만 제 거기나 시제 아하메데 거기나 35 분바 타요 거. 다리가 다정 분바. 아다 거기나 거기나 프린세 암라마 우리나 호지 티 15 last 15 다음에 가게 됩니다. 오케이. 호지 시사시다. 오케이. 너 짬만 해 보고. 야 짬만해. 거기 아빠만 물디 하고 안 가더라고. 야, 아들이 애니디나 콘시 탐제이지. 아까는 시다 다시 나머지디 소기오나 탐자버네. 가나고 마 빠마 미라. 아빠 마폼도 매암 좀더 강해서 아이고 오도 매암 또 빠네 해다리고. 그래서 많이 나오 해 보고. 아주 이 마폼이 되지라고 해다래. 시기 잡사와 마시 잡다와 함디 아거기 부주 비수 람파. 오케이. 아두가 컨택 넘버 좀 하비라 되는 거 아니? 컨택 넘버지나 아이기오나 세라게. 아주 하비로. 9366 710 496. 오케이. 여기 이제 매암나
ꯒꯦꯠꯇ ꯌꯥꯝ ꯍꯥꯏꯅꯧꯋꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯄꯥꯝ ꯑꯗꯨꯒ ꯀꯟꯇꯦꯛ ꯅꯝꯕꯔꯁꯤꯡ ꯑꯁꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯃꯌꯥꯝ ꯂꯣꯏ ꯈꯪꯕꯤꯔꯣ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯨꯒ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯑꯄꯥꯝꯕ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯏꯟꯇꯤꯔꯤꯌꯔ ꯗꯤꯖꯥꯏꯟꯗ ꯍꯥꯎꯁ ꯍꯣꯜꯗ ꯃꯅꯨꯡꯗ ꯅꯞꯄ ꯈꯣꯠꯄ ꯅꯠꯇ꯭ꯔꯒ ꯀꯤꯆꯟ ꯒꯥꯔꯗꯦꯟꯒꯨꯝꯕꯗ ꯃꯨꯔꯇꯤ ꯃꯆꯥ ꯃꯆꯥ ꯈꯤꯟꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯔꯦꯁꯇꯨꯔꯦꯟ ꯃꯅꯨꯡꯒꯤꯗ ꯑꯩꯈꯣꯏꯅ ꯗꯤꯖꯥꯏꯟ ꯃꯌꯥꯝ ꯑꯃ ꯇꯧꯖꯩ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯍꯦꯛꯇ ꯑꯦꯅꯤ ꯑꯦꯚꯥꯏꯂꯦꯕꯜ ꯍꯥꯏꯇꯥꯔꯦ ꯏꯁꯇ꯭ꯔꯛꯆꯔ ꯃꯤ ꯁꯥꯕ ꯑꯣꯏꯔꯁꯨ ꯃꯌꯥꯝ ꯃꯨꯔꯇꯤꯀꯣ ꯑꯗꯨꯃꯗꯤ ꯌꯥꯝ ꯐꯖꯕ ꯑꯣꯏꯇꯥꯔꯦ ꯑꯩꯈꯣꯏ ꯇꯥꯃꯣꯁꯤꯅ ꯃꯥꯅ ꯁꯥꯕꯗꯤ ꯅꯠꯇꯦꯀꯣ ꯑꯩꯒ ꯀꯣꯂꯤꯛꯅ ꯑꯩꯈꯣꯏ ꯀꯣꯂꯤꯛꯅꯤ ꯃꯔꯨꯅ ꯁꯥꯔꯤꯕ ꯃꯤꯗꯨ ꯀꯔꯤꯕ ꯃꯃꯤꯡ ꯒꯥꯟꯙꯤ ꯂꯥꯏꯁ꯭ꯔꯝ ꯒꯥꯟꯙꯤ ꯑꯗꯨꯃꯗꯤ ꯌꯥꯝ ꯐꯖꯩ ꯃꯌꯥꯝꯅ ꯀꯟꯇꯦꯛ ꯇꯧꯕꯤꯅꯤꯡꯕ ꯂꯩꯔꯁꯨ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯁꯤꯅ ꯍꯥꯏꯕꯤꯈꯤꯕ ꯅꯝꯕꯔꯗꯣ ꯑꯗꯨꯝ ꯗꯥꯏꯜ ꯇꯧꯕꯤꯔꯣ ꯍꯣꯏ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯌꯨꯝꯗꯤ ꯀꯩꯁꯥꯝꯄꯥꯠꯇꯒꯤ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯉꯁꯤꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯁꯤꯕꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅ ꯃꯃꯥꯡꯗ ꯀꯌꯥꯔꯛ ꯂꯥꯛꯈ꯭ꯔꯒꯦ Sangai Festivalꯁꯤꯔꯣ ꯉꯁꯤꯒ ꯑꯍꯨꯝꯂꯛ ꯁꯨꯔꯤꯅꯤ ꯑꯍꯨꯝꯂꯛ ꯁꯨꯔꯦꯕꯀꯣ ꯑꯗꯨꯒ ꯁꯣꯝ 이마ꯁꯤ나 ꯏꯪ ꯀꯩ ꯀꯧꯒꯦ ꯑꯩ ꯁꯪꯒꯤꯇꯥ ꯀꯧꯋꯦ Sangai ꯐꯦꯁꯇꯤꯚꯦꯜꯁꯦ ꯍꯧꯖꯤꯛꯁꯦ ꯍꯥꯟꯅꯗꯤ ꯃꯐꯝꯁꯤꯗ ꯂꯣꯏꯅ ꯄꯥꯡꯊꯣꯛꯑꯝꯃꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯐꯝ ꯇꯣꯉꯥꯟ ꯃꯦꯟꯂꯤ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡ ꯈꯨꯅꯧꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦꯗꯅ ꯑꯗꯣ ꯁꯤꯒꯤ ꯈꯦꯠꯅꯕ ꯈꯔꯗꯤ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯋꯥꯈꯜꯗ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯋꯦ ꯃꯐꯝꯁꯦ ꯖꯒꯥ ꯈꯨꯗꯤꯡꯒꯤ ꯈꯥꯏꯗꯣꯛꯄꯁꯤꯅ ꯑꯃꯔꯣꯝꯗꯕꯨꯗꯤ ꯆꯠꯄꯁꯤꯡꯒꯤ ꯍꯥꯏꯗꯤ ꯖꯥꯝ ꯑꯣꯏꯁꯟꯕꯁꯤꯡꯗꯣ ꯃꯌꯥꯝꯗꯨꯒꯤ ꯈꯔꯕꯨꯗꯤ ꯍꯟꯊꯩꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯁꯨꯃꯥꯏꯅ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯄꯥꯡꯊꯣꯛꯄꯁꯤꯅꯅꯦ ꯑꯃꯨꯛ ꯑꯃꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯤꯅ ꯑꯩꯈꯣই ꯑꯃꯗꯁꯨ ꯌꯦꯡꯅꯤꯡꯕ ꯇꯧꯕꯅꯤꯅꯅꯦ ꯀꯜꯆꯔ ꯃꯐꯝꯁꯦ ꯇꯣꯉꯥꯟ ꯇꯧꯅꯕꯁꯤꯗ ꯂꯣꯏꯕ ꯌꯦꯡꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯐꯝ ꯑꯃꯠꯇꯗ ꯐꯖꯅ ꯄꯨꯟꯁꯤꯜꯂꯒ ꯃꯊꯪꯗꯗꯤ ꯐꯖꯅ ꯁꯤꯟꯕ ꯃꯐꯝ ꯀꯌꯥ ꯌꯦꯡꯕꯤꯒꯦ ꯍꯟꯗꯛꯁꯦ ꯍꯟꯗꯛ ꯃꯐꯝ 3ꯒꯨꯝꯕ ꯌꯦꯡꯉꯦ ꯀꯔꯝꯕꯅ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯒꯦ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤ ꯍꯞꯇꯥ ꯀꯥꯡꯖꯩꯕꯨꯡꯁꯤꯅ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯥꯛꯇꯪ ꯊꯦꯡꯅꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯗ ꯐꯤꯁꯔꯤꯒꯤ ꯂꯩꯔꯦ ꯐꯤꯁꯔꯤꯒꯤ ꯑꯩꯈꯣꯏ ꯂꯩꯕꯤꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯤꯁꯤꯡ ꯎꯅꯖꯒꯦ ꯑꯩꯈꯣꯏꯒꯤ ꯁꯤ ꯐꯤꯁꯔꯤꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯦ ꯁꯤꯅ ꯄꯤꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯐꯦꯠ ꯊꯦꯕꯤꯌꯨ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯏꯅ ꯄꯤꯖꯔꯤꯕꯁꯦ ꯑꯩꯈꯣꯏ ꯕꯥꯏꯑꯣꯐ꯭ꯂꯣꯛ ꯇꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯇꯔꯤꯌꯦꯜꯁꯤꯡ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯈꯪꯗꯕꯗꯣ ꯑꯗꯨꯃ ꯁꯣ ꯇꯧꯖꯔꯦ ꯑꯗꯒꯤ ꯃꯅꯤꯄꯨꯔꯗ ꯑꯍꯥꯟꯕ ꯀꯦꯟ ꯐꯤꯁ ꯄꯨꯊꯣꯛꯆꯔꯦ ꯉꯥꯇꯣꯟꯒꯤ ꯑꯣꯏꯕ ꯃꯃꯜ ꯀꯌꯥꯝ ꯁꯤꯕꯣ ꯃꯃꯜꯁꯦ ꯍꯧꯖꯤꯛ ꯄ꯭ꯔꯥꯏꯁ ꯃꯥꯔꯀꯦꯠ ꯄ꯭ꯔꯥꯏꯁ 3ꯗ ꯂꯩꯌꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯔꯀꯦꯠ ꯄ꯭ꯔꯥꯏꯁ 3ꯗ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯑꯗꯣ Sangai ꯐꯦꯁꯇꯤꯚꯦꯜ ꯂꯣꯏꯔꯒꯗꯤ ꯃꯐꯝ ꯀꯌꯥꯗ ꯐꯪꯒꯅꯤꯁꯦ ꯁꯤꯁꯦ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯂꯣꯏ ꯊꯝꯖꯔꯦ ꯋꯥꯍꯪꯗꯤ ꯌꯥꯝ ꯍꯪꯗꯣꯔꯦ ꯃꯤꯡꯗꯤ ꯍꯪꯍꯧꯗ꯭ꯔꯦ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯃꯤꯡꯁꯦ ꯅꯦꯜꯁꯟ ꯊꯧꯗꯥꯝ ꯀꯔꯤ ꯑꯣꯏꯅ ꯂꯩꯕꯤꯕꯅꯣ ꯗꯤꯄꯥꯔꯠꯃꯦꯟꯇ ꯂꯩꯕꯤꯕ꯭ꯔꯣ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯂꯩꯖꯕꯗꯤ ꯅꯠꯆꯗꯦ ꯑꯩꯁꯦ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯂꯦꯝꯅꯩ ꯍꯥꯏꯔꯤꯕ ꯏꯟꯇꯔꯄ꯭ꯔꯥꯏꯁꯀꯤ ꯃꯈꯥꯗ ꯄꯣꯠꯁꯦ ꯌꯣꯟꯖꯕꯅꯤ ꯄꯣꯠꯁꯦ ꯍꯟꯗꯛꯀꯤ ꯐꯦꯁꯇꯤꯚꯦꯜꯗ ꯀꯌꯥꯝ ꯁꯤꯠꯀꯦ ꯄꯣꯠꯁꯦ ꯆꯥꯡ ꯑꯃꯗ ꯑꯗꯨꯝ ꯁꯤꯠꯂꯦ ꯍꯥꯏꯇꯥꯔꯦ ꯑꯦꯔꯥꯎꯟ ꯃꯌꯥꯝꯅ ꯁꯤꯒꯤ ꯀꯦꯟꯐꯤꯁꯁꯤꯀꯣ ꯌꯥꯝ ꯇꯥꯏ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯃꯍꯥꯎ ꯂꯩꯕ ꯈꯣꯠꯄꯒꯤꯀꯣ ꯑꯗꯨꯝ ꯇꯥꯖꯩ ꯑꯗꯨꯅ ꯑꯩꯁꯨ ꯍꯥꯏꯐꯦꯠ ꯊꯤꯖꯔꯛꯄꯅꯦ ꯌꯥꯝ ꯑꯣꯔꯦ ꯃꯌꯥꯝꯅꯁꯨ ꯁꯤꯒꯤ ꯁꯨꯝ ꯍꯥꯏꯗꯤ ꯃꯥꯔꯀꯦꯠꯀꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯐꯪꯒꯅꯦꯕꯀꯣ ꯑꯌꯥꯝꯕꯅ ꯐꯪꯒꯅꯤ Sangai ꯐꯦꯁꯇꯤꯚꯦꯜꯗ ꯂꯧꯕꯤꯍꯧꯗꯕꯁꯤꯡꯗꯣ ꯑꯗꯨꯝ ꯂꯧꯕꯤꯔꯣ ꯃꯌꯥꯝ ꯀꯣ ꯊꯦꯡꯛ ꯌꯨ Indian Institute of Entrepreneurship Guwahati mukada Sangai Festival sarkari maruina handicraft ki production lere maruina kari thamge si stall jibo anda biro ꯐꯤ ꯑꯣꯚꯔ ꯇꯦꯛꯁꯇꯥꯏꯜꯒꯤ ꯍꯦꯟꯂꯨꯝꯒꯤ ꯐꯤ ꯀꯣ ꯑꯗꯩꯗꯤ ꯃꯥꯒꯤ ꯀꯩꯅꯣ ꯕꯦꯝꯕꯨ ꯑꯦꯟ ꯀꯦꯟꯁꯨ ꯌꯥꯎꯔꯦ ꯑꯆꯥꯔ ꯃꯗꯩꯗꯤ ꯀꯛꯆꯤꯡꯒꯤ ꯀꯕꯣꯛ ꯀꯔꯤ ꯕꯣꯔꯥ ꯅꯨꯡꯂꯥꯁꯨ ꯌꯥꯎꯔꯦ ꯁꯤꯗ ꯒꯨꯋꯥꯍꯥꯇꯤꯒꯤ ꯍꯥꯏꯕ ꯑꯃ ꯍꯥꯏꯔꯤꯕꯀꯣ ꯒꯨꯋꯥꯍꯥꯇꯤꯒꯤ ꯍꯥꯏꯕꯁꯦ ꯀꯩꯅꯣꯅꯤ ꯒꯨꯋꯥꯍꯥꯇꯤꯒꯤ ꯄꯣꯠ ꯅꯠꯇꯦꯁꯦ ꯃꯣꯏ ꯑꯗꯩ MSME ꯑꯗꯨꯒꯤ ꯄꯣꯠꯁꯦ ꯈꯔ ꯑꯩꯈꯣꯏ ꯁꯤꯗ NGOꯅ ꯇꯧꯕ ꯍꯟꯗꯛꯀꯤ ꯐꯦꯁꯇꯤꯚꯦꯜ ꯃꯅꯨꯡꯁꯦ ꯄꯣꯠꯁꯦ ꯁꯨꯝ ꯑꯁꯤꯜꯂꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯟꯅ ꯐꯝꯕꯤꯕ꯭ꯔꯥ ꯐꯝꯃꯦꯕ ꯍꯥꯟꯅꯒ ꯍꯟꯗꯛꯀ ꯄꯣꯠꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯦꯟꯒꯠꯂꯛꯏ ꯑꯗꯨꯝ ꯈꯔ ꯍꯥꯟꯅꯗꯩꯗꯤ ꯑꯗꯨꯝ ꯌꯥꯝꯈꯠꯂꯛꯄꯅꯤꯅ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯌꯥꯝꯕꯦꯝ ꯇꯣꯟꯕꯣꯜꯕꯤ ꯗꯦꯕꯤ ꯂꯩꯐꯝꯗꯤ ꯎꯔꯤꯄꯣꯛ ꯇꯧꯔꯥꯡꯕꯝ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯑꯗꯨꯝ ꯐꯪꯒꯅꯤꯀꯣ ꯐꯝꯒꯅꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯅ ꯁꯨꯝ ꯉꯝꯕ ꯑꯣꯏꯕꯤꯌꯣ ꯑꯗꯨꯒ Sangai ꯐꯦꯁꯇꯤꯚꯦꯜ ꯅꯠꯇꯕ ꯃꯐꯝꯗꯗꯤ ꯍꯥꯏꯔꯤꯕ ꯄꯣꯠꯆꯩꯁꯤꯡꯗꯤ ꯑꯩꯈꯣꯏꯅ ꯊꯤꯕ ꯂꯥꯛꯄ ꯃꯇꯝꯗ ꯀꯥꯏꯗ ꯊꯤꯕꯤꯒꯅꯤ ꯑꯁꯤꯗꯤ ꯃꯥꯏ ꯄꯨꯊꯣꯛꯄ NGO ꯃꯄꯨꯁꯦ ꯊꯤ ꯇꯥꯕꯀꯣ NGO ꯃꯄꯨꯗꯤ ꯑꯁꯤ ꯄ꯭ꯔꯣꯖꯦꯛꯁꯦ ꯂꯧꯔꯤꯕ NGO ꯃꯄꯨ ꯂꯩꯗꯅꯀꯣ ꯑꯁꯤꯒꯤ ꯑꯩꯈꯣꯏꯅ ꯏꯁꯇꯣꯜ ꯐꯝꯕ ꯂꯥꯛꯄꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯦꯗꯥꯝ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ Anuradha ꯂꯩꯐꯝꯗꯤ ꯅꯥꯡꯒꯣꯟ ꯁꯨꯝ
ꯍꯧꯕꯗꯒꯤ ꯁꯨꯝ ꯐꯝꯕꯤꯔꯕ꯭ꯔꯥ ꯁꯤꯗ ꯃꯃꯥꯡ ꯆꯦꯁꯨ ꯐꯝꯕꯤꯕ꯭ꯔꯥ ꯃꯃꯥꯡꯒꯤꯗꯤ ꯇꯧꯗꯕꯅꯤꯅ ꯐꯝꯗꯦ ꯑꯣ ꯁꯣꯔꯤ ꯃꯃꯥꯡꯒꯤ ꯇꯧꯈꯤꯕꯗꯣ ꯀꯣꯚꯤꯗ ꯃꯃꯥꯡ ꯐꯝꯗꯦꯕꯀꯣ ꯍꯟꯗꯛꯀꯤ ꯐꯦꯁꯇꯤꯚꯦꯜꯁꯤꯒꯤ ꯃꯍꯧꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯕ ꯁꯨꯝ ꯐꯝꯕꯗ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯀꯣ ꯃꯇꯨꯡ ꯇꯥꯕꯁꯨ ꯐꯝꯕꯤꯗꯣꯏ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨꯀꯣ ꯃꯤ ꯑꯗꯨꯝꯕꯗꯤ ꯌꯥꯝ ꯆꯠꯂꯦ ꯁꯤꯗ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯐ ꯍꯣꯔꯇꯤꯀꯜꯆꯔ ꯖꯣꯟ ꯀꯦꯟꯗ꯭ꯔ ꯂꯩꯔꯦ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯍꯣꯔꯇꯤꯀꯜꯆꯔꯒꯤ ꯄ꯭ꯔꯗꯛ ꯌꯥꯝ ꯐꯪꯉꯦ ꯃꯦꯅꯤ ꯐ꯭ꯔꯦꯁ Manipur State Commission for Central Tribe Stall lady. Sida akogi sigi Manipur State Commission for Central Tribe ki ko. Okay. Bidang mingam da habiyo. SDFM Apem, dai famdi. Tangpur Avenue Revenue. Kamjong Mingam da habiyo. Pyomi Dai fam. Kamjong district Kamjong district. Okay. Hanaki festival se kamai to ke. ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ Nungayebako. What? Mana sitbro kamai to ke? ꯄꯣꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯁꯤꯠꯂꯦ Okay. ꯄꯣꯠꯀꯤ ꯃꯔꯝꯗꯤ ꯌꯥꯝ ꯁꯤꯠꯂꯦ Khwaidagi sitpa numisi karam boy ke? ꯑꯗꯨꯝ ꯈꯔ ꯃꯥꯟꯅꯩꯗ ꯌꯥꯝ ꯁꯤꯠꯄ ꯅꯨꯃꯤꯠ ꯂꯩꯇꯦ ꯑꯗꯨꯝ ꯈꯔ ꯆꯥꯡꯗ Hanasu pambro. ꯐꯝꯗꯦ Matungdu pambidoi natro? ꯐꯝꯈꯤꯅꯤꯗ Okay. Nungaibra si pamase? ꯑꯩꯈꯣꯏꯗꯃꯛꯇ ꯌꯥꯝ ꯀꯥꯟꯅꯩꯌꯦ Okay. ꯀꯩꯒꯤꯔꯥ ꯍꯥꯏꯔꯗꯤ ꯀꯥꯝꯖꯣꯡ ꯍꯥꯏꯕꯗ ꯂꯩꯕ ꯀꯥꯟꯗ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯤ ꯑꯗꯨꯝ ꯀꯥꯝꯖꯣꯡꯗ ꯂꯩꯔꯗꯤ ꯀꯅꯥꯅ ꯈꯪꯒꯦꯔꯥ Mane. ꯃꯄꯥꯟꯗ Mayamda shop to bugi ko. ꯁꯣ ꯇꯧꯕꯒꯤ ꯌꯥꯝ ꯀꯥꯟꯅꯕ ꯐꯪꯉꯦ Anabo pange. Okay. ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ Okay, yam nungai je. Tai si kya pige? Nek tai se. ꯂꯥꯏꯁꯨ 500 ꯄꯤꯌꯦ Okay. ꯄꯣꯄꯨꯂꯔꯅꯁꯨ 500 Ah. ꯔꯦꯁꯀꯣꯟꯅ 2,500 Oh. ꯌꯥꯝ Yam nungai. India ꯆꯠꯅꯔꯤꯕ ꯖꯨꯗꯤꯁꯤꯌꯦꯜ ꯁꯤꯁꯇꯦꯝꯁꯤꯗ ꯍꯥꯏꯗꯤ ꯋꯥꯌꯦꯟ ꯆꯍꯤ 17 ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 17ꯗ ꯌꯥꯎꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯦꯡꯒ꯭ꯋꯦꯖ Aina tijarakpa mafam selere. Moya manuscript stall ne lebiri basi. Sida. Pangiba laising jo mayam dum hunjaki. Okay. Punya manuscript right? Yang dari ko sida. Meron Numita pa. Yang dari ke? Siang lagi dong. Gini. Balik ke video Sigi lay tampam garden hai tare lagi ko pudo tapam mo show nahan budi khara uhan jaga ne me amda ahan pa ni to ko si Aroiba ni sigi kena budi uhan jaga budi ni jile nahan ahu kun ni jadi mi amda ni family le rahe hai le rahe ka le rahe dai pa le rahe sida koi che le rahe oi as maroon le kya mana la ke koi 3 lakh wa oh da le pili pa ja yam le rahe ye kusin ji ho rahe
makatang masarap makatang maikay hatare tumna lai bitu ati mo mayam yung charke tabong khang de hatare bota susuda se ke to par wa de ke jo chori de biar da mayam ki photo kham le re de biar ki chali pasu hello Sinang singgis, anak posing yon pemahadar ya. Ide mo kusama. Mamangga, gula lagi. Tapi bagi lapa, lada, amatong tabung mati lapa, abu. Aku ini mati tu kau tahu tak? Sejak makatang mulai stol ni, mayam tu na pun kang deh, magi, cepat apa, tolong lain apa ni nak. Iwari sana pun kang deh tak? Or. Ayo. Jangan pas sana pun kali. Iya apa? Iko, minggu tapi loh. Minggu tapi. Jemton kau. Ah, jemton kau. Lepas deh. Lepas oleh simba. Oh, Hana Sangai festival ni pun jauh berapa? Hantar na han ban. Han mana buku? Kamai tu ke posisi bo? Posisi azum khara di dum jual lagi tar. Kau aja nuai ke, pun mesti kerana boleh ke? Ngasi khara nungai re. Adi ngarang tu khara nungai. Lo sila kuma tam jiko. Oh. Okay. Hajan na posisi sang nain lain na berapa kamai tu ke? Koi sang nai na dum leh. Okay. Kerana posisi kau aja macam apa mana long lagi? Koi jadi pa mesti. Ngai kom ta. Koi jadi pa ma posisi. Sana pulang ngam sama sugi sini dum mana merai bir. Okay. Lupam jaga, lupim jaga kamu ni lagi. Lupam jaga dum lagi re, lupim jaga dum lagi re. Sangai festival se. Hana di situ loin toro meko. Anak cuma pun kayak aku dua kali ada re. Situ juga tahu reko. Si se, akan negeri hobi ke? Aku ni kayak ada kan. Okay. Betul tak absen pun yang ni ko. Oh yang ke. Okay, hendak mai pak kau dia ko. Lain ni. KHANGMINASI Express Private Limited, koi Manipur da made in Manipur ngatu ni. Made in Manipur ngatu na bro. Sibo. Okay. Yang mana je? Si orang mana tu orang sana sih ko. Om de leve. Express Private Limited ko. Sige stall da library same da unde ke. Baru ini sige special ini unde je ni sige nak kanda. Ayam mau kau gila review produk pada musim je. Kau kang lepak jadi kita sahabat dari Manipur segi ko. Ada kari produk lagi have tu. Saya ambil lain tai unde ke. Kau ke stall sih ko pun unde ke. Minggu dah biar. Aye minggu lain.
Lenin, Lefum de. Lefum Sagulo Melo, we office not Teramudo. Teramudo Electrico. Carry product no, quickly broke quick. So, we said, China product when a Tozavadi, Festival Gumba, Official Gumba, but a quick service station, Miami delivery service to Viva, post the post of Habiba, pick up drop over never. A double which he may sure, Manipur production there, when I'm delivery to Vidana, marketing to Vidana, I went to luxury. So, late the river product man, a client Haitareko, business client, the graphs, the Gilakoni, Asina, Muti came out the box. How many campaigns? Maman says 700 taking out 2,500. Couldn't festival time. It's got a room with vinegar. I think again. We pretend from what's happening. Masinagi, riding in Mase, Nungation Sapon Hido. Okay, Hakasa begin. Hino Manga, the way we get more kind of put like a no nation Managa, fully originated in the car. Sisina Hibo in it. I will say Manungi Pots away long to neighbor, Martin Saraka. One thing of the Sine, I do go when a Testorokanda left Testorokanda, Masin Lemon, the game will get times problem. So, what is your organic? Money, Sina Ragged, bring to my English, Sisina, Aroiba, Lake Hangmagi, bring to my English. This is under near a single Quaka, the Guinea, we have perfume. Okay, Manipur have a perfume. Samples later. Okay, I bet. The cups again, I do know. Okay, I'm seeing them. Okay, they give Sigis the open of a town at the river. It is a Prague element grass gallery. They give some breaking the Yore. And our laces of big Instagram, a big client at the mom's food. Start up hunger about Raski, Pucha, vintage wine. Okay. Very late. Perfect, they get a 60 book. We help her from Jamsalis, isn't it? Okay. Mamal, Mamal say 40 in a summer. Okay. Chingari. Gari housekeeper. I think near car is and this is start up you for that. This is Manipur the Andra. This is 117 never got. Stop over. Clearance in a 100 rupees for the cigarette. Okay. They are top production. I thought it's a Numita food came out. I'm saying, I look at the section with the Sangai. Hanging tea or 100 we don't talk about. Okay. This is 150 grams. Dweller tea, mystic tea, lavender guitar, we always all the startup supposed to society. Variety of extreme Habonga, the medium guard, sweet Habonga. This is 150 with a level. This is not. Kubi chocolate is a yam hava. Pure chocolate lovers in Geneva. Kubi chocolate high winner. Dark chocolate, a single palm. No Manipur is having a game. Okay, Nari is in Nari house in our place. Lansing was over the beginning. Office of Galeva. In the delivery service never got. Business was outside of the contact already. Aduga, when a parcel man to pick up Toraga, delivery locations all over Manipur, all over India, the post as a Masiki, Quena, district branch come the bro. This was a key idea when a district per weekly in a nego. Me up in a branch with Tamangam the Jig, saying Maris was the idea of raising. Adugo, Sweden later. When per week, twice or thrice a day. Okay. Every district Haitare. Uphul didn't know the I can't know this if you can express my am the singing Maramda Kanging Maleragadi can take the home together. No, I will express it. Some viewers in the Sultan of Haitarico. I did obviously can take the Maramdang. I am the share of Vietnam. I'm 9366 943 713. This is the customer care number. Okay. The business client key number 2 986337609. So have group one link it. Come But this is a quay me crap Punzalaga Punzali Namse. Punzalaga
ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ ꯀꯝꯄꯅꯤꯅ ꯔꯦꯖꯤꯁꯇꯔ ꯇꯧꯕ ꯀꯝꯄꯅꯤ ꯑꯣꯏꯅ ꯂꯩ ꯀꯝꯄꯅꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯦꯂꯥꯗ ꯅꯠꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯆꯨꯝꯅꯒꯤ ꯁꯨꯝ ꯂꯩꯕ ꯖꯦꯅꯔꯦꯂꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯠꯄ ꯄ꯭ꯔꯗꯛꯁꯤꯡꯁꯦ ꯀꯔꯝ ꯄ꯭ꯔꯗꯛ ꯑꯣꯏ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯁꯤꯗ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯈ꯭ꯔꯦꯕꯀꯣ ꯍꯥꯏꯗꯤ ꯏꯃꯥ ꯆꯤꯡꯍꯤꯅ ꯑꯃ ꯍꯟꯗꯛ ꯂꯣꯟꯁ ꯇꯧ ꯆꯤꯡꯍꯤ ꯏꯃꯥ ꯆꯤꯡꯍꯤꯗꯣ ꯑꯗꯨꯃꯗꯤ ꯐꯖꯅ ꯆꯠꯂꯦꯀꯣ ꯑꯗꯒꯤ ꯁꯥꯄꯣꯟꯁꯦ ꯁꯤꯁꯨ ꯑꯩꯈꯣꯏꯅ ꯁꯤꯁꯨ ꯐꯖꯅ ꯆꯠꯂꯦ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯇꯣꯞ ꯇꯣꯞꯄ ꯑꯣꯏꯕ ꯇꯤꯂꯥꯏꯈꯨꯝꯕꯤ ꯆꯨꯕ ꯐꯕ ꯁꯥꯄꯣꯟꯅꯦꯕ ꯁꯤꯁꯦ ꯈꯨꯒꯤ ꯊꯨꯡꯕ ꯄꯥꯠꯄ ꯀꯩꯀꯩ ꯂꯣꯏꯅ ꯐꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯁꯤ ꯈ꯭ꯋꯥꯏ ꯆꯠꯂꯦ ꯑꯗꯒꯤ ꯑꯁꯤꯒꯤ ꯚꯤꯟꯇꯦꯖ ꯋꯥꯏꯟꯁꯨ ꯌꯥꯝ ꯆꯠꯂꯦ ꯑꯗꯨꯗꯒꯤ ꯆꯥ ꯃꯅꯥꯁꯨ ꯆꯠꯂꯦ ꯑꯗꯨ ꯃꯄꯥꯟ ꯊꯥꯡꯗꯣꯏꯁꯤꯡꯁꯦ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤ ꯆꯐꯨꯁꯨ ꯃꯃꯜ ꯈꯔ ꯃꯥꯗꯤ ꯄꯩꯁꯥ ꯌꯥꯝ ꯄꯥꯏ ꯂꯥꯛꯇꯗꯤ ꯌꯥꯗꯕ ꯑꯣꯏꯕ ꯑꯗꯨꯅ ꯃꯥꯁꯤ ꯆꯠꯄꯨꯗꯤ ꯆꯠꯂꯦ ꯑꯗꯨ ꯌꯥꯝꯗꯤ ꯍꯪꯉꯒꯅꯦ ꯁꯤꯒꯤ ꯕꯦꯁꯁꯤꯅ ꯀꯩꯅꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯀꯣꯏꯅ ꯕꯦꯟ ꯑꯃ ꯂꯩꯌꯦꯕꯀꯣ ꯗꯀꯣꯏ ꯏꯁꯩ ꯀꯩꯅꯣ ꯕꯤꯗꯥꯏ ꯇꯧꯔꯤ ꯀꯥꯏꯅ ꯇꯧꯕꯗꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯑꯔꯥꯝꯕꯝ ꯁꯝꯔꯦꯟꯗ꯭ꯔ ꯏꯔꯝꯕ ꯃꯌꯦꯛꯇ ꯑꯣꯏꯕꯗꯣ ꯃꯣꯏ ꯕꯦꯟꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯂꯣꯒꯣ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯒ ꯑꯃꯈꯛꯇꯪꯒ ꯍꯥꯏꯖꯧꯒꯦ ꯀꯩꯒꯨꯝꯕ ꯀꯩꯊꯦꯜꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯁꯣꯁꯇꯤꯒꯨꯝꯕ ꯀꯩꯀꯩ ꯀ꯭ꯋꯥ ꯃꯔꯨ ꯃꯅꯥꯗꯒꯤꯅ ꯍꯩꯔꯨꯛ ꯍꯩꯔꯥꯗꯒꯤ ꯍꯧꯔꯒ ꯂꯐꯨ ꯄꯥꯝꯕꯤ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯂꯤꯁ ꯊꯥꯖꯤꯟꯕꯤꯔꯒ ꯑꯩꯈꯣꯏꯅ ꯊꯤꯟꯖꯩ ꯀꯩꯊꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯁꯤ ꯍꯥꯟꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯅ ꯀꯌꯥꯔꯛ ꯌꯥꯎꯕꯤꯔꯒꯦ ꯀꯩꯊꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯁꯦ ꯁꯤꯒ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯆꯍꯤꯗꯤ 4 ꯁꯨꯖꯔꯦꯕꯀꯣ ꯑꯍꯥꯟꯕꯗ ꯌꯥꯎꯖꯔꯦ ꯑꯅꯤꯒ ꯑꯍꯨꯝ ꯁꯨꯕꯗ ꯀꯣꯔꯣꯅꯥ ꯇꯧꯁꯟꯈ꯭ꯔꯦ ꯁꯤꯒ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯗꯣꯏꯅꯦ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯆꯠꯊꯖꯒꯤꯅꯤ ꯌꯥꯎꯒꯅꯤꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯤꯒꯤ ꯅꯠꯇꯕ ꯁꯉꯥꯏ ꯅꯠꯇꯕ ꯑꯇꯣꯞꯄꯁꯤꯡꯗꯗꯤ ꯀꯔꯝꯕ ꯁꯨꯝ ꯌꯥꯎꯕꯤꯒꯦ ꯌꯥꯎꯗꯦ ꯑꯩꯈꯣꯏꯒꯤ ꯇꯣꯈꯥꯏꯅ ꯚꯦꯂꯦꯟꯇꯥꯏꯟꯁ ꯗꯦꯒꯤ ꯅꯨꯃꯤꯠꯀ ꯑꯩꯈꯣꯏꯒꯤ ꯀꯩꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗꯤ ꯍꯌꯦꯡ ꯍꯪꯆꯤꯠꯅꯦ ꯍꯥꯏꯕ ꯃꯇꯝꯗꯣ ꯑꯗꯨꯒ 3 daysꯀꯨꯝꯕ ꯄꯣꯞ ꯁꯦꯜ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯔꯛꯇ ꯔꯣꯗ ꯁꯣ ꯑꯣꯏꯅ ꯁꯨꯝ ꯂꯝꯕꯤ ꯃꯄꯥꯟꯗ ꯎꯖꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯊꯧꯕꯥꯜꯂꯣꯝ ꯁꯥꯏꯠ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗꯀꯣ ꯎꯕ ꯈꯤꯇꯪ ꯐꯪꯗꯕꯁꯤ ꯁꯣꯝ ꯁꯥꯏꯗꯇꯗꯤ ꯇꯧꯕꯤꯗꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯇꯧꯒꯅꯤ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣ ꯌꯦꯡꯖꯩꯌꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯁꯇꯃꯔꯒꯤ ꯀꯩꯅꯣꯗꯣ ꯃꯥꯒꯤ ꯕꯥꯏꯌꯤꯡ ꯀꯦꯄꯥꯁꯤꯇꯤ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯁꯇꯃꯔꯅ ꯄꯥꯝꯕ ꯄꯣꯠꯇꯣ ꯑꯗꯨꯗꯪ ꯄꯨꯔꯒ ꯑꯩꯈꯣꯏ ꯂꯥꯏ ꯍꯔꯥꯎꯕꯒꯨꯝꯕ ꯃꯣꯏꯔꯥꯡ ꯂꯥꯏ ꯍꯔꯥꯎꯒꯨꯝꯕ ꯑꯗꯒꯤ ꯑꯇꯣꯞꯄ ꯌꯥꯝ ꯆꯠꯆꯩꯌꯦ ꯃꯔꯛ ꯃꯔꯛꯇ ꯍꯥꯏꯖ ꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯗꯤꯂꯤꯚꯔꯤ ꯁꯔꯚꯤꯁ ꯑꯣꯏꯅ ꯂꯩꯖꯕꯅꯦꯕ ꯑꯗꯨꯒ ꯑꯗꯨꯁꯨ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯑꯦꯚ꯭ꯔꯤ ꯕꯤꯖꯤꯅꯦꯁ ꯇꯧꯖꯕ ꯃꯤꯁꯤꯡꯁꯦ ꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯀꯥꯟꯅꯕ ꯄꯤꯖꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯒꯤ ꯁꯦꯝꯖ ꯁꯥꯖꯕ ꯄ꯭ꯔꯗꯛ ꯉꯥꯛꯇꯅꯤꯅꯦ ꯃꯁꯤꯒꯤ ꯄ꯭ꯔꯗꯛꯁꯤꯅ ꯑꯩꯈꯣꯏ ꯆꯤꯟꯖꯥꯛꯇ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯄ꯭ꯔꯗꯛꯇ ꯑꯩꯈꯣꯏ ꯃꯤꯈꯥ ꯄꯣꯟꯗꯕ ꯍꯥꯏꯕꯗꯣ ꯁꯤꯒꯤ ꯀꯩꯊꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯁꯤꯅ ꯌꯥꯝ ꯆꯥꯎꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯦ ꯍꯥꯏꯇꯥꯔꯦ ꯁꯣꯏꯅꯕ ꯈꯪꯍꯟꯖꯔꯤ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯚꯤꯗꯤꯑꯣ ꯅꯝꯐꯝꯁꯨ ꯈꯪꯗ꯭ꯔꯦ ꯄꯣꯠ ꯂꯩꯐꯝꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯑꯅꯝꯕ ꯈꯔꯁꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯍꯔꯥꯎꯕꯤꯕ ꯌꯥꯗꯦꯀꯣ ꯃꯌꯥꯝ